organization nama ran to bhai sida masak yamna changi akoi gi leadership ori base ma se isei lengni mak se control to minate mana isei compose to ba amana lengba amana yeiba kalam mina isei lengani mana compose to ba isei sida kalam mina tabla yeini kalam mina gitar khongani kalam mina kalabasi paini kalam mina blog yeine se mase leadership na khang ta ba that is the main leadership quality asini ado khoi gi leader mo oi base asai gi oja sing pandi gare lairik amasung laisu warna lairik aisana academic qualification ni laisu haisana khoina lairik takpina ba dile kaina be ka tamise asi education se wana chakani ethics discipline adugi di environment je aga tabuk suba ahlamanda kamai chakani samaj ta kamai chakani haisi akoi gi company khangde individual khangde government gi thabak khangde masida akoi gi ai gi professional accountability masung responsibility am leini adugi matakta social responsibility sigi social responsibility amasung social ethics ni meditation am lai su haris akoi na haji company amagi profitable institution amada CSR na corporate social responsibility haina idise ase individual social responsibility aina each and every individual ai male khudima masa gi society logi khunai logi responsibility masung community ma leini ado leitaba aduga percentage wat pa khunai guni chauthare iba khunai se aduna akoina responsibility masung commitment khangabadi karigum organization khangte individual khangte ma sojar mai pakani magi objective mayam du asini na thamjiri wapam se akoi YMC की main objective से अकोई की मैत्री खुनाई दा मैत्री नहारोल दा करम ना मोरेल वहाकनी अमसुम मैत्री नहारोल दा करम ना healthy atmosphere परकनी मस हक्चांग कमायना थगटंगने हक्चांग सेंगंगने हबगी objective सिकने मोने anti drug amasung sports ta relation le model leiba amasung sports ta thawai yaumi singda ayamba akoi gi magi sajat lakjat ta nisa sijinaroi otherwise sena talu objective se adugi objective maramdi akoi gi 2025 ki March 18 da thongnam sports oina YMC na kamangada pangthok kiba thorom do yamna phajana mari chungna pangthi moi sports activities adu ina khali aidi YMC group sida angang sing sida naharol sing sida sports ta thawa yawa masung sports ta heiba naharol yawe nan July ki tarikh 13 kainoda Polapunda akoi Lakipur Amateur Boxing Association na aidi Assam Boxing Association na masung Indian Boxing Association ki affiliate phangbase madukoi gi YMC ki secretary oriba Roseni rom si suja so aduna di mache mana ngasai ki sports Boxing Association na just ohilibina he has certain qualities of judging the boxing rama masamak aidi aduga boxing gi just oda manina na aidi Rosani romna just oibudu da mangon de hanoiba just mayam yawi aduma su just ona kawunina aidi mangonda asai boxing association na maxi just ki personality man ko boy ne
ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏ ꯏꯅꯥꯎꯕꯨꯡ ꯅꯣꯡꯊꯣꯝꯕꯝ ꯙꯤꯔꯦꯟꯅ ꯍꯥꯏꯔꯤꯕꯗꯣ ꯉꯁꯥꯏꯒꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯌꯥꯝꯅ ꯁꯝꯃꯔꯤ ꯑꯣꯏꯅ ꯍꯥꯏꯕꯅꯤ ꯌꯥꯝ ꯐꯖꯩ ꯃꯥꯒꯤ ꯑꯇꯤꯌꯥ ꯃꯌꯥꯝꯒꯤ ꯃꯆꯨ ꯃꯌꯥꯝꯅꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯃꯥꯙꯕꯤꯅ ꯏꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯃꯇꯝꯗ ꯌꯥꯝ ꯐꯥꯎꯈꯤꯕ ꯃꯆꯨ ꯃꯆꯨꯒꯤ ꯑꯇꯤꯌꯥꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯁ꯭ꯇꯥꯏꯜꯗꯅꯤ ꯉꯥꯡꯉꯛꯏꯁꯦ ꯑꯩꯈꯣꯏ ꯙꯤꯔꯦꯟꯅ ꯉꯥꯡꯕ ꯋꯥꯁꯦ ꯑꯗꯨꯝ ꯇꯥꯕꯁꯨ ꯅꯨꯡꯉꯥꯏ ꯃꯈꯣꯟꯁꯨ ꯁꯦꯡꯉꯦ ꯑꯇꯩꯅ ꯉꯥꯡꯕꯗꯤ ꯃꯥ ꯈꯔ ꯁꯦꯡ ꯃꯥꯜꯂꯦ ꯃꯈꯣꯟꯁꯦ ꯑꯗꯣ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯨꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯅ ꯌꯥꯔꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯙꯔꯃꯗ ꯉꯥꯡꯅꯔꯣꯏꯁꯦ ꯃꯩꯇꯩ is a pluralistic society Japanese dona Sikhism dona Buddhism dona ꯑꯩꯈꯣꯏꯒꯤ ꯖꯣꯟ ꯏꯄꯣꯔꯠꯇ ꯆꯠꯄ ꯁꯣꯁꯥꯏꯇꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯅꯥꯅ ꯁꯦꯡꯉꯤꯃꯣ ꯀꯅꯥꯅ ꯑꯃꯥꯡꯕꯅꯣ ꯍꯥꯏꯕꯁꯦ ꯑꯁꯤꯒꯤ ꯗꯦꯅ ꯂꯩꯇꯦ ꯃꯩꯇꯩꯁꯤꯗꯤ ꯋꯦꯕ ꯕꯥꯏ ꯋꯦꯕ ꯁ꯭ꯇꯣꯛ ꯕꯥꯏ ꯁ꯭ꯇꯣꯛ ꯅꯣꯡꯄꯣꯛꯂꯣꯝꯗꯒꯤ ꯅꯣꯡꯆꯨꯞꯂꯣꯝꯗꯒꯤ ꯐꯨꯖꯤꯜꯂꯛꯑꯒ ꯁꯦꯝꯕ ꯃꯩꯇꯩ ꯑꯦꯁꯤꯃꯤꯂꯦꯁꯟ ꯃꯩꯇꯩ ꯅꯦꯁꯅꯦꯂꯤꯖꯝꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯏꯁꯩ ꯁꯛꯄ ꯁꯦ ꯏꯁꯩ ꯁꯛꯄꯤꯁꯦ ꯃꯅꯤꯄꯨꯔꯅ ꯍꯥꯟꯗꯦ ꯀꯁꯥꯔꯅ ꯍꯥꯟꯗꯦ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯥꯝꯕ꯭ꯔꯝ ꯁꯨꯁꯤꯂꯥ ꯁꯦꯟꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯌꯦ ꯔꯦꯀꯣꯔꯠ ꯇꯧꯕꯗꯣ ꯑꯗꯨꯃ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯕꯅꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯇꯥꯔꯤꯕ ꯃꯩꯇꯩꯁꯦ 60% ꯀꯤꯔꯇꯅꯤꯌꯥꯅꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯩꯇꯩ ꯕꯥꯃꯣꯟ ꯅꯠꯇꯕ ꯃꯩꯇꯩꯒꯤ ꯇꯥꯏꯇꯜꯁꯤꯡꯁꯤꯗ ꯗꯠꯇ ꯆꯧꯙꯨꯔꯤ ꯗꯠꯇ ꯔꯥꯏ ꯆꯧꯙꯨꯔꯤ ꯔꯥꯏ ꯁꯦꯟ ꯁꯔꯃ ꯑꯗꯨꯒ ꯁꯦꯟ ꯒꯨꯞꯇ ꯃꯌꯥꯝ ꯂꯩ ꯍꯧꯖꯤꯛꯃꯛꯁꯨ ꯂꯩ ꯃꯔꯝꯗꯤ ꯀꯤꯔꯇꯤꯅ ꯀꯥꯡꯕꯨꯅ ꯒꯧꯔꯒꯤ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯄ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤꯒ ꯄꯨꯜꯂꯛꯄ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯅ ꯃꯣꯏꯁꯦ ꯃꯩꯇꯩꯗ ꯁꯥꯒꯩꯒ ꯄꯤꯔꯝꯃꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯗꯠꯇ ꯆꯧꯙꯨꯔꯤ ꯑꯗꯨꯒꯨꯝꯕ ꯅꯥꯝꯕ꯭ꯔꯝ ꯁꯨꯁꯤꯂꯥ ꯁꯦꯟ ꯑꯗꯨꯒ ꯃꯩꯇꯩꯗ इहान हाने एमए पास तौसु मणिपुर कसार असम की मीटिंग नते बांग्लादेश की मीटिंग ने और सोनी मनिहारी मपाई बंगो ममिंग दी कावरे अदुना मैतई हाइबसे मणिपुर की मैतई तयंग यादे वाल की मैतई की माइंडसेट ता चंगदुरी अदुना ने ngsaigi hojik khwai luribase मणिपुर की इरांग कलिसिदा मैतई versus मार मैतई versus कुकी ले मतुसिदा ngsaigi YouTube दा मैतई नहारो दहलो सिना गौरा खरा हुन पांगन खरा हुन ख्रिस्तान खरा हुन असेना अखोगी मैतई इंटरव्यू कायदुना मैतई से पुनबा ngमोय बामोन की मैतई लाकनी पांगन की मैतई लाकनी ख्रिस्तान की मैतई लाकनी गौर की मैतई लाकनी सना मैयपो की मैतई लाकनी असेगी अखोगी हिंद्रेंस मयामदगी माथोक नबगी दमकता होजी मैतई से धर्मदा येंदबा मैतई जमोने यंबा मणिपुरी मेन स्ट्रीम दे यंबा मैतई ओइबा ताबा मदो कसारी वगैरह मदो बलंपट बिले वगैरह मदो म्यांमार वगैरह बांग्लादेशी वगैरह आदि मणिपुरी नेशनलिज्म की आइडिया दा चत्रिंगै मैतई पुनबा ngमोय मरमदि आइदि अखोयना इनकना असमिस सोसाइटी यंगसेबा मोइदि मोरान सो असमिस हाय सोनोल सो असमिस हाय अहोम सो असमिस हाय अदुगिदि तिवा सो असमिस राभा सो असमिस मरमदि मोइदा कइनो से अखोयगी अहोमना चलिबसे हिंदू नते अहोमगी लोहमबदा चांगलो ने तौसे हाइदि मई चांगनि पान थारगा अहोमगी लोहमबगी मंत्र से संस्कृत नते अहोम नांगोदि से सकते अदो अहोमगा कलिता नत्रगा ब्राह्मण असमिस तो कलिता लाउनाते कलिता लाउनाते अखोयगी ताई अहोमसन ओबिसिनी अदुगा ngsaigi कईनो मार्गरीटा लाना लापा शिवसागर
ꯑꯗꯨꯒꯤ ꯆꯔꯥꯏ ꯗꯤꯌꯨ ꯑꯁꯤꯒ ꯂꯩꯕ ꯑꯍꯣꯝꯁꯤꯡꯁꯦ ꯑꯁꯤꯅ ꯑꯍꯣꯝꯇꯃꯛ ꯍꯥꯏ ꯃꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯑꯁꯥꯃꯤꯁ ꯑꯣꯏꯅ ꯉꯥꯡꯉꯤ ꯃꯣꯏꯒꯤ ꯆꯠꯅꯕꯤꯁꯦ ꯃꯦꯟ ꯑꯁꯥꯃꯤꯁ ꯆꯠꯅꯕꯤꯗ ꯂꯩ ꯑꯗꯨꯒ ꯃꯥꯔꯒꯔꯤꯇꯥ ꯔꯣꯝꯗ ꯂꯩꯕ ꯖꯁ ꯄꯥꯠꯀꯩꯗꯅꯤ ꯂꯩꯔꯤꯁꯦ ꯑꯍꯣꯝꯅ ꯄꯥꯠꯀꯩ ꯂꯥꯟꯊꯔꯒ ꯃꯥꯔꯒꯔꯤꯇꯥ ꯅꯦꯐꯥꯗꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯒꯤ ꯍꯣꯡꯉꯒ ꯁꯤꯕꯁꯥꯒꯣꯔ ꯆꯔꯥꯏꯗ ꯆꯠꯈꯤꯕꯅ ꯂꯦꯝꯍꯧꯕ ꯑꯍꯣꯝꯁꯤꯡꯗꯨꯅꯤ ꯇꯥꯏ ꯐꯥꯀꯦ ꯇꯥꯏ ꯈꯝꯇꯤ ꯇꯥꯏ ꯈꯝꯌꯥ ꯇꯥꯏ ꯁꯤꯌꯥꯝ ꯍꯥꯏꯁꯦ ꯑꯣꯜ ꯑꯥꯔ ꯕꯨddhist ꯑꯗꯨꯅ ꯃꯣꯏꯁꯦ ST ꯃꯣꯏ OBCꯒ ꯅꯠꯇꯦ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗ ꯆꯠꯂꯒ ꯃꯗꯨꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕ ꯑꯁꯥꯃꯤꯁ ꯀꯣꯃꯨꯅꯤꯇꯤꯅ ꯃꯗꯨꯒ ꯀꯣꯟꯇ꯭ꯔꯣꯚꯔꯁꯤꯗ ꯊꯣꯛꯇ꯭ꯔꯒ ꯃꯥꯒꯤ ꯙꯔꯃꯅ ꯀꯔꯤꯅꯣ ꯃꯥꯒꯤ ꯆꯠꯅꯕꯤꯅ ꯀꯔꯤꯅꯣ ꯆꯠꯅꯕꯤꯗꯤ ꯃꯣꯏ ꯑꯃꯠꯇꯅꯤ ꯃꯣꯔꯣꯂꯦꯁ ꯃꯥꯟꯅꯩ ꯑꯗꯨꯅꯤ ꯀꯥꯔꯕꯤꯗ ꯅꯠꯇ꯭ꯔꯒ ꯕꯣꯔꯣꯗ ꯈ꯭ꯔꯤꯁꯇꯟ ꯌꯥꯝ ꯌꯥꯝꯃꯤ ꯆꯟꯗꯟ ꯕ꯭ꯔꯍꯃꯒꯁꯨ ꯈ꯭ꯔꯤꯁꯇꯟꯅꯤ ꯑꯗꯨ ꯃꯣꯏ ꯃꯥꯅ ꯈ꯭ꯔꯤꯁꯇꯟ ꯑꯣꯏ ꯃꯥ ꯍꯤꯟꯗꯨ ꯑꯣꯏꯗꯅ ꯃꯉꯣꯟꯗ ꯚꯣꯠ ꯍꯥꯞꯇꯕ ꯂꯩꯇꯦ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯂꯤꯕꯔꯦꯂꯤꯖꯝ ꯁꯤꯁꯇꯦꯝ ꯑꯣꯐ ꯅꯦꯁꯟ ꯃꯩꯇꯩ ꯅꯦꯁꯟ ꯑꯣꯔ ꯀꯥꯔꯕꯤ ꯅꯦꯁꯟ ꯑꯣꯔ ꯕꯣꯔꯣ ꯅꯦꯁꯟ ꯑꯗꯨꯒꯤ ꯏꯃꯤꯇꯦꯠ ꯑꯗꯨꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇꯣ ꯑꯩꯒꯤ ꯑꯁꯥꯒꯤ ꯃꯩꯇꯩ ꯈꯪꯗꯦ ꯕ꯭ꯔꯍꯃꯄꯨꯔ ꯚꯦꯂꯤꯒꯤ ꯃꯩꯇꯩ ꯈꯪꯗꯦ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯈꯪꯗꯦ ꯑꯗꯨꯒ ꯂꯩꯕ ꯇꯥꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯌꯦꯛꯂꯕ ꯃꯩꯇꯩꯅꯤ ꯑꯩꯒꯤ ꯌꯦꯛꯂꯕ ꯂꯩꯇꯕ ꯃꯩꯇꯩꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯀꯥꯟꯅꯗꯤ ꯃꯩꯇꯩ ꯅꯦꯁꯅꯦꯂꯤꯖꯝꯗ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯋꯥꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯥꯟꯅꯁꯨ ꯂꯧꯔꯝꯕ ꯌꯥꯏ ꯑꯗꯨꯅꯤ ꯑꯗꯨꯒ YMCAꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯈꯣই 80%ꯗꯤ ꯄꯨꯝꯅꯃꯛ ꯄꯣꯖꯤꯇꯤꯚꯅꯤ ꯃꯣꯏꯒꯤ ꯚꯤꯖꯟꯁꯨ ꯄꯣꯖꯤꯇꯤꯚꯅꯤ ꯃꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯨ ꯄꯣꯖꯤꯇꯤꯚꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡꯗ ꯑꯩꯅ ꯊꯥ 9 ꯗꯤꯁꯤꯖꯟ ꯃꯦꯀꯤꯡꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯊꯥ ꯃꯈꯥꯏ ꯑꯃ ꯆꯪꯉꯒ ꯂꯧꯒꯗꯕ ꯗꯤꯁꯤꯖꯟꯗꯣ ꯍꯨꯝꯅꯤꯗ ꯂꯧꯒꯗꯣꯏ ꯃꯗꯨꯗꯤ YMCAꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗ ꯃꯗꯨ ꯇꯧꯍꯟꯅꯤꯡꯗꯦ ꯑꯩꯈꯣꯏ ꯌꯥꯝ ꯑꯔꯨꯕ ꯗꯤꯁꯤꯖꯟ ꯈꯔꯗꯤ ꯃꯇꯝ ꯆꯪꯕ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ Manipuri Autonomous Council Demand Coordination Committee सेमिसे अखोई मतुंदुला मोन ऑर्गेनाइज तौरिसे YMCA ने MNC ने माइफा ने अहुम न ऑर्गेनाइज तौनी अदुदा लेबक फदना अखोई ओपिनियन मानबा संसन मिनसे हाइबा अखोई NGO निपान मपनमगा अजुबगिदी मिते कोई लुसा इंडिविजुअल ओइसु मयाम जावरगा अखोई ऑटोनोमस काउंसिल तन तानबनी अखोई होजी अखोई की सही 35 कुंगी विजनदा मिते से असम दा असेंबली लोकसभा राज्यसभा दा रिप्रेजेंट तौबा असम नि ngamaro yana khale mase gi akoi gi negative thinking gi nate akoi practically yambada akoi MLA fund gi akoi activity tawda development tawda banate MP fund development tawda banate adubu madugi development to aduna metei maki oina na 50 to 60% potentiality da tawba lemori ba 50-60% to अदो एखोइना करिगुंबा एखोइगी तोइबा ऑटोनोमस काउंसिल अमा तांद्रबदी मदुगी डिफिशिएंसी दो अखोइदुम फंगदना चलनी पॉलिटिकली सोशली इकोनॉमिकली कल्चरली स्पेशली अदुना अखोइना तंजा से यामना मसे तांधम थोक माने ना अखोइ मसाइगी ऑर्गेनाइजेशन तला मुकुलगा ओइल सा मयाम पुलगा खनबनी मसिदा आइदी मयामना करिगो मदो लाले हेबिरो अखोइदि मसि लांदमाने ना खली मसिदा अखोइना ओपन हार्टेडली आइदी आइना चेयरमैन आई अजिकी बोर्डिंग कमिटी चेयरमैन ओदब यादे आइगी सेन रोमा कांतोना वर्किंग चेयरमैन ओदब यादे हेबि ओखनदि खनबनते खुदक तुदा असेनो रगा फगदरा असेनो रगा फगदरा ना खनबनी एखोई हुजिक मेन ऑब्जेक्टिव से एखोइदा मसाई गेजेट नोटिफिकेशन थोक्त्रसु एसोसिएट ऑफिशियल लैंग्वेज फंगे मिटे मयक फंगे अदो फंगबसु
ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝꯅ ꯆꯍꯤ ꯑꯩꯈꯣꯏꯒꯤ 30ꯃꯨꯛꯁꯤꯗ ꯇꯥꯛꯂꯛꯏꯕꯁꯦ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜꯒꯤ ꯑꯥꯏꯗꯤꯌꯥꯅꯤ 2020 ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯗ꯭ꯌꯨꯜ ꯂꯦꯟ ꯅꯠꯇꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯐꯪꯗꯦ ꯁꯦꯗ꯭ꯌꯨꯜ ꯂꯦꯟꯗ ꯅꯠꯇꯅ 2020ꯗ ꯂꯥꯏꯕꯛ ꯐꯗꯅ ꯃꯣꯔꯥꯟ ꯃꯣꯇꯣꯛ ꯀꯣꯁ ꯔꯥꯖꯕꯪꯁꯤ ꯑꯍꯨꯝꯅ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯐꯪꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯁꯨ OBCꯅꯤꯅ ꯑꯩꯈꯣꯏꯁꯨ OBCꯅꯤꯅ ꯑꯩꯈꯣꯏꯁꯨ ꯇꯥꯟꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯇꯥꯟꯕꯅꯤ ꯃꯁꯤꯗ ꯈꯨꯗꯛꯇ ꯐꯪꯒꯗ꯭ꯔꯥ ꯆꯍꯤ ꯈꯔ ꯆꯪꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯀꯣꯏꯁꯟ ꯑꯃꯅꯤ ꯐꯤ ꯁꯥꯕ ꯍꯧꯔꯕꯗꯤꯅꯦ ꯐꯤ ꯀꯛꯇꯕ ꯌꯥꯗꯦ ꯐꯤ ꯀꯛꯇꯣꯔꯤꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯐꯤ ꯁꯥꯕ ꯍꯧꯁꯤ ꯂꯪ ꯇꯠꯂꯒ ꯃꯨꯜꯂꯪ ꯊꯝꯁꯤ ꯁꯨꯅꯥꯗꯣ ꯁꯤꯟꯁꯤ ꯂꯪꯆꯥꯛꯇꯣ ꯁꯤꯟꯁꯤ ꯑꯃꯅꯗꯤ ꯍꯧꯗꯣꯛꯇꯕ ꯌꯥꯗꯦꯗꯣ ꯑꯗꯨꯅ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜꯁꯦ ꯑꯩꯈꯣꯏꯒꯤ ꯐꯪꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏꯅ ꯇꯥꯜꯂꯛꯏꯕ ꯑꯩꯈꯣꯏꯒꯤ 1953ꯗꯒꯤ 56ꯇ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖꯅ LP ꯁ꯭ꯀꯨꯜ ꯇꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯀꯔꯝꯕ ꯃꯇꯝ ꯇꯥꯟꯒꯦ ꯈꯪꯕ꯭ꯔꯥ 1935ꯇ ꯃꯅꯤꯄꯨꯔꯤ ꯍꯤꯟꯗꯨ ꯄꯔꯤꯁꯠꯅ ꯑꯩꯈꯣꯏꯒꯤ ꯂꯛꯈꯤꯄꯨꯔ ꯈꯨꯅꯧꯒꯤ ꯑꯣꯏꯅꯥꯝꯕ ꯂꯦꯞꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯥꯅꯤꯄꯨꯔꯒꯤ ꯉꯥꯔꯤꯌꯥꯟꯕꯝ ꯄ꯭ꯔꯤꯌꯗ꯭ꯔꯖꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯒꯅꯦ ꯃꯗꯨꯒ ꯇꯥꯟꯕꯅꯤ 1935ꯇ ꯑꯗꯨ ꯍꯜꯂꯛꯑꯦꯅꯦ ꯅꯣꯏ ꯃꯤꯁꯤꯡ ꯌꯥꯝꯗꯦ ꯁ꯭ꯀꯨꯜꯁꯨ ꯌꯥꯝ ꯂꯩꯇꯦ ꯑꯣꯏ ꯌꯥꯔꯣꯏ ꯑꯗꯨ ꯃꯣꯏꯁꯦ ꯄꯨꯔꯥ ꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯆꯍꯤ 19 ꯃꯇꯨꯡꯗ ꯇꯞ ꯇꯧꯔ ꯇꯥꯜꯂꯤꯅꯤ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝ ꯏꯟꯇ꯭ꯔꯣꯗꯛꯁꯟꯁꯦ ꯃꯁꯤꯗ ꯂꯛꯈꯤꯄꯨꯔꯒꯤ ꯅꯍꯥ ꯃꯔꯨꯞꯅ ꯇꯥꯟꯕꯅꯤ ꯑꯩꯈꯣꯏꯒꯤ ꯖꯥꯔꯤꯕꯣꯟꯒꯤ ꯊꯧꯒꯜ ꯃꯔꯨꯞꯅꯅꯦ ꯍꯦꯛ ꯐꯪꯉꯝꯗꯥꯏ ꯅꯠꯇ꯭ꯔ ꯐꯪꯕ ꯂꯣꯏꯔ ꯆꯪꯉꯛꯄꯅꯤ ꯃꯁꯤꯗ ꯑꯩ ꯀꯁꯥ ꯍꯥꯏꯂꯛꯀꯅꯤ ꯋꯥ ꯅꯠꯇꯦ ꯍꯤꯁꯇ꯭ꯔꯤ ꯏꯁ ꯍꯤꯁꯇ꯭ꯔꯤ ꯐꯦꯛ ꯏꯁ ꯐꯦꯛ ꯑꯗꯨ ꯉꯥꯡꯖꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯥꯏꯂꯛꯀꯥꯟꯗꯒꯤ ꯑꯩꯒꯤ ꯏꯄꯥꯁꯨ ꯑꯗꯨ ꯌꯥꯎꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯐꯖꯔꯣꯏꯅ ꯑꯗꯨꯅ ꯌꯥꯎꯕꯅꯤꯅ ꯍꯥꯏꯂꯛꯀꯥꯟꯗꯒꯤ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯃꯥꯡ ꯊꯥꯅ ꯆꯦꯜꯂꯤꯕ ꯊꯧꯒꯜ ꯃꯔꯨꯞꯀꯤ ꯑꯃꯁꯨꯡ ꯊꯧꯒꯜ ꯃꯔꯨꯞꯀꯤ ꯋꯦꯜ ꯋꯤꯁꯔꯁꯦ ꯈꯥꯏꯗꯦꯝ ꯑꯦꯀꯦꯟꯗ꯭ꯔꯒ ꯅꯥꯎꯔꯤꯌꯥ ꯃꯙꯨꯁꯨꯗꯟꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯟ ꯇꯝꯕꯤꯔꯝꯕ ꯋꯥꯅꯤ ꯍꯥꯏꯂꯛꯀꯥꯟꯗꯔꯣꯝꯗꯒꯤ 1956 ꯑꯗꯨꯋꯥꯏꯗ ꯂꯥꯛꯄꯁꯦ ꯃꯣꯏ ꯑꯅꯤꯅꯤ ꯍꯜꯂꯛꯑꯦ ꯅꯥꯎꯔꯤꯌꯥ ꯃꯙꯨꯁꯨꯗꯟ ꯑꯃꯁꯨꯡ ꯈꯥꯏꯗꯦꯝ ꯑꯦꯀꯦꯟꯗ꯭ꯔ ꯑꯗꯨꯅ ꯃꯁꯤꯗ ꯂꯛꯈꯤꯄꯨꯔ ꯅꯍꯥ ꯃꯔꯨꯞꯅ ꯇꯥꯟꯕꯅꯤ ꯂꯛꯈꯤꯄꯨꯔ ꯅꯍꯥ ꯃꯔꯨꯞꯅ ꯂꯤꯗꯤꯡ ꯔꯣꯜ ꯂꯧꯔꯒ ꯖꯥꯔꯤꯕꯣꯟꯒꯤ ꯊꯧꯒꯜ ꯃꯔꯨꯞꯅ ꯁꯄꯣꯔꯠ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯅ ꯆꯨꯝꯕꯅꯤ ꯑꯩꯅ ꯈꯟꯕꯗ ꯂꯛꯈꯤꯄꯨꯔ ꯅꯍꯥ ꯃꯔꯨꯞꯇꯅ ꯇꯥꯜꯂꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ 1956ꯇꯣ 55ꯇꯣ ꯑꯗꯨꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯩꯇꯩꯂꯣꯟꯅ LP ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯕ ꯐꯪꯗꯕꯒꯤ ꯂꯩꯕꯁꯦ ꯑꯁꯤꯗ ꯃꯣꯏꯅ ꯀꯔꯤ ꯈꯟꯅꯔꯤ ꯅꯍꯥ ꯃꯔꯨꯞꯅ ꯑꯩ ꯁꯦꯗꯨꯜ ꯇꯥꯜꯂꯁꯦ ꯅꯍꯥꯛꯅ ꯈꯟꯅꯕꯅꯤꯀꯣ ꯑꯩ ꯁꯦꯗꯨꯜ ꯇꯥꯜꯂꯁꯦ ꯈꯟꯅꯕꯁꯤꯗ ꯑꯩꯗꯤ ꯃꯅꯤꯄꯨꯔꯅ ꯑꯩ ꯁꯦꯗꯨꯜ ꯇꯥꯟꯕꯒꯤ ꯃꯥꯏꯟꯁꯦꯠ ꯂꯩꯇ꯭ꯔꯤꯉꯩꯗꯒꯤ ꯑꯁꯥꯝ ꯀꯁꯥꯔꯗ ꯂꯛꯈꯤꯄꯨꯔꯗ 1955ꯗ ꯑꯩ ꯁꯦꯗꯨꯜ ꯗꯤꯃꯥꯟꯒꯤ ꯈꯟꯅꯔꯦ 1960-61ꯗ ꯂꯛꯈꯤꯄꯨꯔꯗ ꯈꯨꯃꯟꯒꯤ ꯃꯥꯟꯗꯣꯞ ꯑꯆꯧꯕꯗ ꯐꯝꯃꯦ ꯑꯩꯒ ꯅꯟꯗꯂꯥꯜ ꯁꯔꯃ ꯑꯗꯨꯗꯒꯤꯗꯤ ꯌꯨꯝꯅꯥꯝ ꯖꯥꯏꯃꯥ ꯑꯃꯁꯨꯡ ꯑꯇꯩ ꯃꯅꯤꯄꯨꯔ ꯃꯌꯥꯝ ꯂꯥꯛꯄ ꯐꯝꯕꯗꯨꯗ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯁꯄꯃꯅꯥ ꯍꯥꯏ ꯁ꯭ꯀꯨꯜ ME ꯍꯦꯗ ꯃꯥꯁꯇꯔ ꯑꯣꯏꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤ ꯀꯣꯂꯦꯖꯀꯤ ꯀꯜꯀꯇꯥꯒꯤ ꯁꯥꯇ꯭ꯔꯅꯤ ꯑꯩꯒ ꯀꯧꯁꯤꯟ ꯀꯨꯃꯥꯔ ꯁꯔꯃ ꯃꯥꯅ ꯍꯧꯗꯣꯛꯄꯅꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯑꯩ ꯁꯦꯗꯨꯜ ꯇꯥꯟꯕ ꯌꯥꯕ ꯃꯇꯝ ꯑꯣꯏꯔꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡ ꯑꯆꯧꯕꯗ ꯍꯧꯗꯣꯛꯄꯅꯤ ꯍꯤꯁꯇ꯭ꯔꯤ ꯁꯦꯁꯟꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯟꯖꯥꯁꯦ ꯂꯧꯖꯔꯤꯕꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯇꯥꯟꯕꯁꯦ ꯍꯧꯗꯣꯛꯄ ꯑꯃ ꯆꯪꯉꯤ ꯑꯗꯨꯗꯩꯗꯤ ꯀꯣꯟꯇꯤꯅ꯭ꯌꯨꯁ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯆꯪꯉꯤ ꯑꯁꯤ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖꯇꯤ 1920 ꯇꯥꯟꯕꯗ ꯑꯩ ꯂꯩꯀꯥꯟꯗ ꯐꯝꯃꯤꯁꯤꯒ ꯂꯩꯀꯥꯟꯗ ꯐꯝꯃꯤ ꯂꯩꯀꯥꯟꯗꯣ ꯍꯣꯏꯁꯦ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯇꯣꯞ ꯀ꯭ꯂꯥꯁꯅꯤ ꯋꯥꯉꯥꯡꯗꯤ ꯌꯥꯝ ꯐꯖꯗꯦ ꯃꯥ ꯍꯥꯏꯕ ꯃꯥ ꯑꯁꯥꯝ ꯆꯥꯎꯔꯛꯄꯅꯤꯅ ꯃꯥ ꯃꯩꯇꯩꯂꯣꯟꯒꯤ ꯕꯦꯕꯥꯔ ꯂꯩꯇꯦ ꯈꯪꯗꯦ ꯑꯁꯥꯝ ꯆꯥꯎꯔꯛꯀꯦꯔꯥ ꯀꯜꯀꯇꯥ ꯆꯥꯎꯔꯛꯀꯦꯔꯥ ꯑꯃꯦꯔꯤꯀꯥ ꯆꯥꯎꯔꯛꯀꯦꯔꯥ ꯕꯦꯕꯥꯔ ꯏꯁ ꯕꯦꯕꯥꯔ
ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯅꯪ ꯃꯩꯇꯩꯂꯣꯟ ꯈꯪꯗꯦ ꯀꯥꯏꯅ ꯕꯦꯕꯥꯔ ꯂꯩꯇꯦꯒ ꯕꯦꯕꯥꯔ ꯈꯪꯗꯦ ꯀꯥꯏꯅ ꯍꯥꯏꯅ ꯃꯉꯣꯟꯗ ꯍꯥꯏ ꯃꯥꯒ ꯍꯦꯔꯥꯖꯦꯠꯇꯗ 2023 ꯗꯤꯁꯦꯝꯕꯔ ꯃꯅꯨꯡꯗ ꯐꯪꯗꯧꯔꯤꯕꯤ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯔ ꯂꯦꯡꯒ꯭ꯋꯦꯖ I assured that Sunita Consultants assured ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯗꯅ ꯊꯥ ꯑꯅꯤ ꯀꯃꯥꯏꯅ ꯆꯣꯟꯊꯔꯤꯕ ꯈꯪꯗꯦ ꯑꯩꯅ ꯂꯦꯞꯄ ꯗꯦꯠꯁꯦ ꯂꯩꯀꯥꯏꯗ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯁꯦ 2023ꯒꯤ ꯗꯤꯁꯦꯝꯕꯔ ꯂꯩꯕꯤꯕꯤ ꯒꯣꯔꯃꯦꯟꯅ ꯄꯤꯔꯛꯀꯅꯤ ꯊꯥ ꯑꯅꯤ ꯆꯣꯟꯊꯕꯁꯦ ꯈꯪꯗꯦ ꯀꯃꯥꯏꯅ ꯆꯣꯟꯊꯔꯤꯕ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯑꯗꯨꯒ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜꯁꯤꯅ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖꯇꯒꯤ ꯈꯤꯇꯪ ꯇꯞ ꯑꯣꯏꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯈꯟꯕꯗ ꯍꯧꯖꯤꯛꯁꯦ 2025 इलेक्शन ममांगा फंगद्रगदि 2027 की मनुंगा फंगम थोइसे माय एजम्पशन इज अदुना मसी अखोना मयाम नंगाय नवाना अप्रोच काउंसिल अखोई मते पांगजे को सपोर्ट तौजे गैसे अखोई माइफा खंगे लेदिबा ऑर्गेनाइजेशन खंगे वाईएमसी खंगे अदुई एमएनसी खंगे अखोई कदाइदे पिसान तांदोरिना गुवाहाटी दा सिजन डेमोन्स्ट्रेशन चटपा हैलाका निदे को जी कहीं डिप्यूटी डिस्ट्रिक्ट कमिश्नर की मफमदा अखोई विदिन 15 days विदिन 10 days अखोई ममनाम सबमिट तौनी अदुई मतुंगा हैलाकांदी की डीसी अमसुंग एसपी की अयाब यावलगदि हैलाकांदी दा अखोई सिटिन डेमोन्स्ट्रेशन फंगनी असिगी सेंसे असि अखोई awareness तौवा organize तौवा सिटिन डेमोन्स्ट्रेशन चटपा अदुई बेस ना और विली होइबा अदुना सेक्रेटरी ममांगदा जनता भवन की मोगी यारमाक स्पोर्टुदा अखोना सिटिन डेमोन्स्ट्रेशन नत्रा दिल्ली तौरुदोइसा मसिगी सेंसिने अखोदा माथा सारिसे अदुना अखोना मयामदा अपील तौजबदि अंगम मसे लापि सेन पाइदब मिदोना ना लुपा यांगई हापकपगा सेन कोम मिदोना लुपा 5,000 हापकगा चप माना लौजगे अखोई मी पुनमक चामना लुपा यांगई हापमीदो मासु खंदोरिमी आई एसोसिएट ऑफिशियल लैंग्वेज तानबदा एनी तानगी राइट तो अदुगी रेस्पॉन्सिबिलिटी अदुगी कंट्रीब्यूशन दो मांगोनुसु लेले अदोना अंगम मिना खान हापि ngamdamini yang jadi ngoli cama jadi tahan bino adu habi lo ko logja ado hoina laki buda 1999 2000 da bit gen muti sabasa lisingama lisingani habi ado apoi lupa yang hibu logi malum di masa iki cama hapa ngamdami do matum du yang kai se jam yang kai hapa di masu adi mga thang jang ngamna ma ai isu bit gen ki muti sabasi da ai isu chen jang hi me adogi idea do adogi brightness to mati punong de lebu setani akon hajeri se wai mi su sunong bani hoyi mai pa sunong bani mai ra pa bi women action committee de di hoyi kan to gi ya असे मती चेंबर तो मासा जो जो बिसा पेना असिगा आइन हालोवा सिदा अकन बा यारोसु मयाम मापिनी कोई थबा पांथो पाइसा ऑर्गेनाइजेशन अमतनसु नत्रगा कोऑर्डिनेशन नु गमनते मयाम की सपोर्ट जाउदना मयाम की मतेंग याउदना औथोपा याबनते अखोई कइनोदा अखो किचन का सकदा गुरु वंदना तौदे निसी सपना नत्रगा दुहारना आइदी ब्राह्मण वैष्णव इपाई पंग गुरु सिंगी याथंग कनो मतेंग याउदना ऐसे सबंग मनते सभाना आइबु अकोना सोइबदा ngapiu हाइसे असे हजरगा अखोई एना करिगो लांग्रसु सोइग्रसु ngapiने दुगा करिगो चंगन बतारबदी मयामदगी accountability अमसुंग commitment seek तौजरी असे हाइरसने